Actually, I say angang ngadi laijek pasi jana pamjaba ko. Laijek pamjaba ko loina na ina laik pagi tambaga loina na ina school se dum isana dum hodok se mijum lagi dum hodok ke school se angang ama ani taga adui matung da school se ina hojik Lakipur Magaida Sipur de school ama ani Rongmai village ta aduga Baskandi de school aduga Rong nogi Silsar Tarapur da school ama aduga loina na Sunai Somde school ama school mari mga ina sai branch ina Sanskrit Academy Visual Arts ki makha da ina school ta sandok se adu ojasing na lak pase ka isu ina pamjaba subject oibudu ojasing ga loina na isu ojasing ga loina angang sing se puraga outdoor painting da khara taholaga angang sing bomit mai khara singna bagi dangta tawjabani tamni student sing si facility se kali no masi akwa ga tarai bo ka masi affiliate to by the way aigi school se actually Kolkata gi Nikhil Bharat Sangeet Samiti gi makha da ina affiliate tawjabani school se primary dagi basic tagi horaga haibadi PP1 PP2 PP3 adu dagi horaga first year dagi 7 year bok tambagi khudong jaba aigi school se lai jai habu dagi school se lai jai satra cham gamar from aigi school da lai jai satra masiya re election se United Club Organization kasar samna Lakipur kasar samna simbi duna nimit kun ga mangani gi oiba akwai sculpture and painting training program ama chaliba sei ki January ki tang tara ga ni thoida lusen gi ba thorom asigi aroiba training adu bi yauruba amadi wari ki sagon nariba khasfu amadi lengwade be parta namdam asigi sangairaba artist sing loina na outdoor painting toruba dugi ayamda prize kano certificate pitopagi thorom masi mai pangna pangtholi tase namak akoina namdam masi deisida laaga tawjariba thaba asi yamna khanguba mude hairubagi wafam nga nate aigi inaw layekpa sida mayam thoithoiba mauchu yamna wana hogyerakpa layekpa gi sumbam masiga magi laibakka akoigi singeraga lakpa magi apokona bokta layekpa sibu pamaktabagi wafam lakuma tanda madai da mana singeraga yelakhiba adu mana thenarfa matamda akoigi layekpa sida changi paisa mayam sina maram maraga layekpa tamang amuktaba siguma mayam singa se iramdam asidasu madugi kudong thiba madugi awabada sodana lairamgani haibasi magi pungda phawdan maram maraga kasagi lamdamda pigliba angangsingda layekpagi foundation course amadi sculpture gi foundation course ase tapirugi haiduna akoigi mahum masisida laaga yam sangna nimit kunga mangani chupna mahum masisida angangsingda taksebani sida akoina outdoor gi painting chapamatamda yamna nungairibadi lamdam asigi yamna oi kana oiba mangin thariba Sanskrit vision art ki provider akoigi siri Gautamna yam chaw matiang panga madaida seminaba asimo yam nuaiba khungthang amani aduna thamjamingi wafamdi asumba art ki ma set asi na angangsing asibu lamchatta sajatta ningtida niyomda thaksida khasida madugi moda he tongdaba lehali aduna art aisidi madude man simhamu inda sakhibai natak sakhidaba suyai adu chapu chataga su art laibasida tamba targadi mana tamjariba mahida mana tamjariba thabakta tawudamni karino tawroidamni karino haido mana laifgi matamda turi tharhum tamda khanmo wakhando adumak chapchana magi punsigi lambi da khalli ai wafam jima thamjarba loinana tangai phadana mama mapa wa bisina masabu ta seng semingba awamu thakta thamningba thaksi khaki leheningba adu egadi art che tangai phadana tamhanbiu lai patangai phadan tamhanbiu lai phik manakta tangai phadan thabiu haiba wafam jima nasigi loisembige khudong chaba silujaraga khwaimya thamjege thank you अखोने चरत जरक ट्रेनिंग प्रोग्राम हाइज बताए स्कल्पचर एंड पेंटिंग ट्रेनिंग प्रोग्राम कोई किसी ममांग थागी तांग तराग मपम दगिना
ꯑꯩꯈꯣꯏ ꯇꯥꯡ 29 ꯐꯥꯎꯕꯗꯪ 10 days ꯑꯣꯏꯕ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 10ꯅꯤ ꯑꯃꯒ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯔꯒꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯖꯔꯒ 25 days ꯀꯨꯝꯕꯒꯤ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯚꯤꯖꯨꯑꯦꯜ ꯑꯥꯔꯠꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯦꯞꯁ ꯒꯧꯇꯝꯅꯁꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯄꯨꯕ ꯈꯥꯁꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯔꯤꯕ ꯂꯩꯐꯝ ꯂꯤꯜ ꯑꯁꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯇꯧꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡꯁꯤ ꯄꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯗ ꯍꯔꯥꯎꯖꯕ ꯐꯥꯎꯋꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯛꯑ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯒ ꯃꯟꯗꯤꯔꯒꯤ ꯃꯈꯣꯡꯗ ꯐꯝꯃꯝꯕ ꯀꯌꯥ ꯑꯃꯗꯤ ꯎꯈꯣꯡꯗ ꯐꯝꯃꯒ ꯀꯌꯥ ꯑꯃꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯚ꯭ꯌꯨꯗꯣ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯦꯄꯔꯁꯤꯗ ꯌꯦꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ ꯑꯗꯨꯒꯤ ꯈꯥꯁꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯖꯜ ꯊꯥꯡꯒꯠꯄꯤꯔꯛꯑꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯀ ꯆꯠꯁꯤ ꯃꯣꯏꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯆꯠꯁꯤ ꯍꯥꯏꯀꯣ ꯇ꯭ꯔꯦꯅꯤꯡ ꯀꯩꯅꯣꯁꯦ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯑꯥꯎꯠꯗꯣꯔ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯝ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯗ ꯆꯪꯗꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯗꯁꯨ ꯁꯨꯝ ꯈꯥꯏꯔꯒ ꯆꯠꯄꯁꯨ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯔꯠ ꯁꯤꯡꯍꯅ ꯂꯦꯡꯉꯣꯟꯗꯅ ꯁꯤꯠꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯒꯧꯇꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯑꯁꯤ ꯆꯠꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯗꯁꯨ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯇꯤꯁ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯤ ꯁꯤꯐꯥꯎꯒꯤ ꯊꯥꯛꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯥꯎꯠꯗꯣꯔ ꯄꯦꯟꯇꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯁꯤ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯍꯩꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯂꯩꯕ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯦ ꯐ꯭रीडꯝꯅꯤ ꯌꯥꯝꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯛꯀꯗꯧꯕꯅꯤ ꯏꯁꯥꯅ ꯌꯦꯛꯅꯤꯡꯕꯗ ꯌꯦꯛꯀꯗꯧꯕꯅꯤ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯤꯗꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯨꯞꯁꯤꯜꯂꯒ ꯂꯩꯕꯤꯕ ꯅꯠꯇꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯦ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯆꯥꯎꯈꯠꯈꯤꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯂꯛꯏꯕ ꯃꯇꯝꯁꯤꯗ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯁꯦ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯏꯀꯥꯏꯅ ꯃꯤꯊꯣꯏ ꯍꯧꯖꯒꯦ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯅꯤ ꯏꯍꯥꯟ ꯃꯦꯗꯜ ꯄꯨꯔꯛꯄ ꯑꯃꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯥꯟꯅꯖꯕ ꯉꯝꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯄꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯦꯝꯕꯔꯁꯤꯡ ꯃꯣꯍꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ यूनाइटेड क्लब्स ऑर्गेनाइजेशन ना यामना थवाई यावना ओजा ओजा खाइदम कांदगी लीडरशिप की मखा मतुंग वाखलवन मतुंगिना स्पोर्ट्स वीक को पांथोक्तना अंगांग सिंगसे स्पोर्ट्स लाइक तमगा लोइना स्पोर्ट्स ता कमाय थवाई यावन गदगी हाइबगी मरंदा स्पोर्ट्स वीक को पांथोक्तना कोइना कन होनजगी अदुबु मतम खरी मतुंगा ईश्वरना अखोई बराक तंपाता लेबा अमदी सागी कोई खुनाइसिदा अवात बखर लई हाइबसे खंगबुदगी ईश्वरना अखोई यामना इकाय खमनजरबा ओजा नंदो टेक्चंबु कसासिदा थाबिरतना मागी वखलवना ओ अंगांग सिंगसिदा अतोपा खरा अतोपा करिंबा पोत खरा सुइजन बजाय हाइदना ओजाना सिबिरना ओजा देवानंद कोबा आर्चरी की ओजा मा पुरक्तना अंगांग सिंगु आर्चरी तंबी से होगी अखोइना सिदा आर्चरी तंबा अंगांग सिंगी ट्रेनिंग पीगनी हाइबा कासेगा हाना अखोई केनागा खंजर बगदी लेबे नते मसे पुरुमक्से अखोई ओजा नंदो टेक्चमना लोइना माना मागी आइडिया की मतुंगिना अखोई मसी थबकसि लोकचगे अदुगी मतुंगा अमु पेंटिंग गा लोइना स्कल्पचर अतोबा तोबा मंगला दा लाइयकपा अदगी अखोई यांगोक्ता लाइयकपा असिगुंबगी मखल मथेंगी टेक्निक हाइतारे असिगुंबगी
ꯃꯔꯝꯗ ꯌꯥꯝꯅ ꯈꯨꯠꯂꯣꯏꯔꯕ ꯌꯥꯝꯅ ꯍꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥ ꯏꯅꯥꯎ ꯑꯃ ꯑꯣꯖꯥ ꯊꯣꯏꯊꯣꯏꯕꯕꯨ ꯑꯃꯨꯛ ꯄꯨꯕꯤꯔꯛꯇꯅ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯗꯅ ꯃꯁꯥꯒꯤ ꯍꯩꯖꯔꯤꯕ ꯃꯥꯒꯤ ꯍꯩꯖꯔꯤꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯦ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ 10-day sculpture and painting training ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯄꯦꯟꯇꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯣꯖꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯌꯥꯝꯕꯅ ꯁꯨꯝ ꯈꯔ ꯁꯨꯝ ꯈꯔ ꯑꯍꯩꯕꯅ ꯁꯨꯝ ꯇꯝꯕꯤ ꯍꯩꯁꯤꯡꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏꯅ ꯄꯤꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕꯁꯤꯁꯨ ꯀꯗꯥꯏꯗꯁꯨ ꯇꯝꯃꯨꯗ꯭ꯔꯁꯨ ꯐꯖꯅ ꯌꯦꯛꯄ ꯁꯨꯝ ꯍꯩꯕ ꯂꯩ ꯑꯗꯒꯤ ꯁ꯭ꯀꯜꯞꯆꯔꯒꯤ ꯃꯔꯝꯗꯁꯨ ꯇꯝꯃꯨꯗ꯭ꯔꯒꯁꯨ ꯁꯨꯝ ꯑꯁꯤꯒꯨꯝꯕ ꯍꯩꯕ ꯃꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯁꯦ ꯀꯔꯝꯕꯗ ꯈꯨꯠꯂꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁ꯭ꯀꯜꯞꯆꯔ ꯀꯥꯏꯅ ꯊꯣꯛꯂꯛꯏꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯝꯕ ꯈꯣꯠꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯅ ꯂꯥꯛꯄꯁꯤꯗ ꯇꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯗꯨꯅ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯅ ꯄꯥꯝꯃꯤꯕꯁꯦ ꯀꯔꯤ ꯃꯔꯝꯅꯣ ꯇꯦꯟ ꯀꯝꯅꯤꯡꯕ꯭ꯔꯥ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯤꯡꯕ꯭ꯔꯥ ꯅꯠꯇꯅ ꯁꯦꯄꯥꯛ ꯇꯥꯀꯧ ꯈꯪꯗꯦ ꯊꯥꯡ ꯇꯥ ꯈꯪꯗꯦ ꯅꯠꯇꯅ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯜꯞꯆꯔ ꯁꯝꯅ ꯍꯥꯏꯔꯒ ꯅꯨꯡꯗ ꯍꯛꯄ ꯈꯪꯗꯦ ꯎꯗ ꯍꯛꯄ ꯈꯪꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯇꯗꯤ ꯑꯩꯈꯣꯏꯗꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯂꯧꯕ ꯃꯤꯁꯨ ꯊꯣꯏꯅꯁꯨ ꯂꯩꯇꯦ ꯇꯝꯕꯤꯅꯕꯁꯨ ꯂꯩꯇꯦ ꯆꯐꯨ ꯁꯥꯕ ꯈꯣꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯈꯔꯗꯤ ꯋꯥꯠꯂꯤ ꯀꯁꯥꯔꯣꯝꯗꯗꯤ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯁꯝꯅ ꯍꯥꯏꯔꯒ ꯁꯨꯅꯥꯔꯤ ꯁꯨꯕ ꯑꯌꯥꯝꯕꯅ ꯁꯨꯅꯥꯔꯤ ꯁꯨꯏ ꯃꯁꯤ ꯊꯥꯡꯉꯩꯁꯦꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯇ꯭ꯔꯦꯅꯤꯡꯒꯗꯤ ꯇꯧꯔꯨꯕꯗꯤ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯁꯨꯝ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯔꯒ ꯁꯨꯝ ꯍꯩꯈꯤꯕꯅꯤ ꯃꯁꯥꯒꯤ ꯈꯔ ꯍꯩꯅꯖꯕꯤꯒ ꯌꯥꯎꯔꯒ ꯁꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝꯁꯦ ꯄꯤꯗꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯧꯗꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯌꯨꯝꯕꯨ ꯊꯥꯛꯄ ꯉꯝꯕ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯔꯛꯏ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯍꯧꯗ꯭ꯔꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯄꯨꯕꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯊꯥꯛꯄ ꯉꯝꯕꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯩ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯦꯛꯄꯁꯨ ꯍꯩꯇꯦ ꯁꯥꯕꯁꯨ ꯍꯩꯇꯦ ꯀꯩꯁꯨ ꯍꯩꯇꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯀꯔꯤ ꯃꯇꯤꯛ ꯆꯥꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯈꯥꯁꯄꯨꯔꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯂꯣꯏꯅꯅ ꯃꯍꯩꯒꯤ ꯏꯃꯥꯏꯔꯦꯟꯕꯤ ꯁꯔꯁꯋꯇꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯨꯔꯇꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯤ ꯑꯩꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ ꯂꯣꯏꯅꯅ ꯑꯃꯨꯛ ꯅꯍꯥ ꯑꯃꯨꯛ ꯑꯣꯏꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯑꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯂꯃꯟ ꯇꯣꯟꯂꯦ ꯍꯥꯏꯅꯁꯨ ꯂꯧꯖꯩ ꯃꯁꯤꯒꯤ ꯕꯤꯗ꯭ꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯨꯝꯕꯁꯦ ꯑꯇꯣꯞꯄ ꯃꯑꯣꯡꯒꯤ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯅꯟꯗꯣ ꯑꯇꯣꯞꯄ ꯑꯃꯨꯛ ꯀꯔꯝꯕ ꯀꯩꯅꯣ ꯄꯨꯊꯕꯤꯔꯛꯀꯗꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯋꯥꯅ ꯉꯥꯏꯖꯒꯦ ꯃꯊꯪ ꯁꯨꯝ ꯄꯨꯊꯕꯤꯔꯛꯑꯣ ꯑꯣꯖꯥ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯃꯤꯉꯣꯟꯗ ꯇꯥꯡꯖꯗꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯦ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯂꯝꯖꯤꯡꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯩꯇꯗꯒꯤ ꯑꯩ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯥꯔꯆꯔꯤ ꯁꯥꯟꯅꯕꯗ ꯆꯠꯂꯨꯕ ꯑꯉꯥꯡꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯂꯥꯛꯄ ꯊꯥꯡꯉꯩꯁꯤꯡꯅ ꯒꯣꯜꯃꯛ ꯂꯧꯔꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯆꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 2 ꯐꯥꯎꯕ ꯃꯄꯨꯡ ꯐꯖꯅ ꯐꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯟꯅ इंटर डिस्ट्रिक्ट की टूर्नामेंट के मसला पांगथोक विषय मयाम नंगाई पांगथोक विषय दा कोई एसोसिएशन दगी मी अमदना मना अमा भलो ngमहुवा दिनतेदा अदोगी स्पिरिट तुना अंगांग सिंसिना अतोबम हमना सारादना कंपटीशन न चतप ngमई बसे अंगांग सिंसि वई थागता गमदे लोइना मामा पा सिंगना थौगत पीबदगी अंगांग सिंसि मथौना लैबा चतपदा हाइदि कंपटीशन जाउसिदा ए चतप ngमoi किजे खुसे हाइबा जाउदना यामना थवाय जावन सत्ति विषय कोई पुनमगी लाइफ प्रॉब्लम मथंगदसु सोइदना मोइसे अचौचौबा नेशनल की गेम नेशनल की कंपटीशन सोइना सरब जारनी लोइना इंटरनेशनल हो चप्पा जाबगी थापा लाकने है की थाजबनी अगांग सिंगना हुइक सिदा अखोगी थंगै सिंगना अखोगी दि मफम सिंग मफम मतिक चाव मफम तमनमगी साननबगी मफम सि लैजदबना सावपरा की अखोगी ब्लैक सिदा आर्चरी तौरिबसे अंगांग सिंगना खुदों चादो खरसु लई अदुगा अखोइना मसा मसा से तमनबदमता ओगी टारगेट बोर्ड उम्बा टारगेट स्टैंड गुमसे अखोई खरसु
जेंटो पुतना थमगिबने अदुना मयम सोयदना मसिगी मोना प्रैक्टिस तौबदा खल्ली अदुमंगबु मयम प्रैक्टिस तौदोना मबो खोइना स्टेट की ओइबा कंपटीशन दा सरू जाबा ngami bani asumai to asum tawdna angang sing ya ta ju mathawai jauna honadna asobo event sing da asobo competition ji sरू jarani hai ba gi thajabani moi number su mathang da di koi medal angapa number su oisan hai na ina isor khurumjari ai thorma yang sama hajar roi saida se hajar ga ai mayam bo mo khurumjari roi